Pausada yumpam oibamar oibapau kharab det taujari. Chief Minister na Thai Embassy delegate team unatuna IT sector tourism da wari sana kre Shanghai Festival yawina da babaton tau kre. Thailand ki Ambassador Pradat Hong Tok na lusing ba Thai Business Delegation amana Manipur ki Chief Minister unatuna Impal Bangkok ki flight service out tok na da bakana kre. Chief Minister N Biren ki Secretariat Cabinet Home da delegation team madu taram na okbagaloina na. Hiram kaya da thabak tawina na ba wari sana kre. Ngasi Chief Minister ki Secretariat Health Minister Dr. Sapam Ranjan, Industry Minister Namsa Kebgen, Chief Secretary Dr. Rajesh Kumar, Additional CS Balut Mang CII the European member saying Caesar Hostel Managing Director Dr. Palen. Hero Toksum Madi Langaki Ati Makok Tongbo Officer Kiana Kananaba Atu the Saruyaki. Kananaba Atu Mari Chief Minister N. Birenahai, Ekis Policy Asit Habak Pang to Nabakilambida. No Monomagi Komang Sauxilagli. Asing mamatang asida lagliba Thai delegation aduga state asigi IT sector tourism amade medical tourism sakut na bagi matang da wakalon kamro tataw tasin taunake lodan na sayul ambagi munung de Impal Bangkok flight service kanaki hada minister na fang toke ngasi gyuna ba adu handa pang to kadar ba Shanghai Festival da sarugya arana ba delegation adu da minister na baton tauke Thai delegation tinggilu singlipi Pradat Hong Tok na Southeast Asia lepak teleriba saksu Manava Sinjak Manava Madilam Damasik Miamna, Hauna Sana River Jong Saksu, Taiki, Miamna Suzanai. Saksa visit Manapaki Matang Tasu, Wari Wataikia Sanaki. Chief Minister name Panda Lagriba, delegation team that Langan P, follow Sagwal Gip, Maimonto Amom Sukhodol Tamke. Lilong the Labor PFI office the NIA Red Satagre. New Delhi the best of India ki quite software Islamic Singi organization Amoripa Popular Front of India. PFI ki ilok masit lambita le France office NIA ki team amana nga serious satagre. Tawan police amadi CRPF ki matinggal loitana nga sayupung makarom tapadagi sataba au ki bariat ado NIA Impal France ki SP Bisal kanalo singke. New Delhi ki NIA dalakulak pa case amagamari ina India ki tongan ba mafam tamarom dalaiba PFI France yang asi au tagi pungpam amatariat asi satagi bane. PFI na lepakasagi national integrity amati internet security dan sokalapa yaba Anti social web tabak thoram sing chatare aiba akak na pau ambafang badage Delhi de leba NIA headquarter dagi pirak instruction amagi batungina ariba red asi sathaki bani adomapo arba red asida kari polam sing sis tawki bagi aiba khangba ngamdri aire Singi district home the PMG SY himakha da tabak sungsu sudan lupa crore sahum hena kai thoklam le magasandra MPC ki president MLA Kembaka Sandra Haikre Rural Development Amadi PMGSY ki makha da Singi district home da tabak sungsu suram dana Lupa crore sahum hena lauthok lamde owa phamasing asi Congress bapan da pangthok pa pawmi singkawana ba amada mangna phangdo ki bane mangna makha taratuna tabak ti sungsu sudana lupa crore sahum hena lauthok lamle ba asi khwadi ki chawpa scam ne yamna fajakrba central scheme sing asi ki makha da lisingani taragani pan da gawrka Singi district home Sosanpu Tamiglok amadi sandel ki tongan pemafum sing dalam bitong sempa yauna tongan ba skim ke sing tabak di paikatana 0 oduna sel sing asit lau tholam bane Singi district am da tabak di sudana lupa crore sohum lom yan lau tholam ba asinadi atopa district sing tasu tawram kani ai bagi thaja balai sarkar asina sigum peska masi CBI da sinaraba kesa si paikat piu na trabadi ai khoi yaba ngamloi singi miam dalam bi patre sakot thorang amata tawram de hari basi asumba waire Singi district ahu masda kwatigi yamna tabak bakalam laga loisin bangam travanina sel singa sit kadai da karamba usi makul da sangkrabage kanage account da sangkrabage na tragana engineer sangi account da sangkrabra MLA kana da sangkrabage na tragana karamba minister sangkrabage abada thegat pa jungane PMGSY ge package sing asibo monitor tuna da balairiba NQM kadai da satkrabage anti corruption cell karom da laikrabage masi amuktang ka kumda thegat piu ana so pawdoke Nagalamarом da yuba legalize taubagi warep hando kadabani miyamgi ihok lakna daba sinbigano nopi samas All Manipur Women Social Reformation and Development Samas nopi samas ki president ti Asramani haikre Lengak na ju po legalize tahuna daba makanti thokna hoda dibasi karikano Manipur hiram kuding da khudong sataba kiya lairi palebak ne Afafadagi hawraga khwaidagi fataba amade khudong sataba wofum sinda nei pada Manipur gi maming pandaba atang pane Wapam basing asi lampian telai banupi samas ke office da pawmi singkawna pada mahana fong doki bane mahana makha taraduna afa bamai ke purak ba wafum da kandarak pada Manipur gi wafum kandarak pale ba kasigi lengak mapu amade miyam puna maki mamai ne ado pada bagi hiram da mangjin thaba haibasti lamda masigi miyam ikai piruk na gadawri bane imong monungi leba kunai amade hingna bagi lanpam da asoba thawai pu duna lagle penupi ama oibising pan kai lan thoki duna Manipur da
mayai ka pa nisa sing mapung hoina yu sungba leibu jonba thakpa thingdun nisa balamdam asidage maru phangna mote tuna chakutpa tangdu leitaba ingtapa leba khunai oina na bada miyeng thamtuna nisa bandi haina saklol lauduna lising amaga sampan umbutra agulakpa matamdagi huduna manipurda nisa thengbagi hau aunarapa mipum khudimana khangnarabane Maragasida arun baliga kasna arun balalol itik huran potyun taudana wadana senjan tanba pamba yam lebak kunai manglabasu sengkau cuanda yade kanba mioi khara leiribasina yobo thingba dry estate lautopagi mayukta amada amasirol tauksina tuna senjamna angamba kya pamasin mensin tuna yobo legalize tauna bhawana tuna lagle mama oibi ekoi kuding yu nisa kudimaki awasa theng mayuk narakpa chahi masing yam lagle imong ikutna lamba fanglaba matam asida isa isoseng yogi ipakta una lang tharam laga lang tharam na daba sinba lambi yat piramba ekoi hingliba makai yaba sungam ngamloi lenga ki thu thaupu basina income khakika khanbagi mahota lamdamasigi miyam gi thawai singi dama khanfam thogi lenga ki yubo legalize to bagi warep khodak hando kadabani miyam gi iho lakna daba sinbi ganu ade so phangdoge atop editorial gi kalam amada Manipur Liquor Prohibition Act maset hoina lakthukna daba warep laurakpa Komsing lising amaga sapan marhudra mathoida Manipur lekang miyamgi akan pressure lakpadagi Manipur Liquor Prohibition Bill pass tawraba matong yagonduna chanaba hokibadagi dry state ni haina khangna tuna laki yagasigi matungina Manipur da khundariba travel amasung schedule caste ni haina sakhanglaba mafam sengdi lining gi chanabi matungina yusungba amasung thakpa yalle masina maram oraga Manipur da Liquor Prohibition Act janare harabasu kanafam khangdaba phibam amada lairakibani Masida natuna kumsing lising ani ki July kontraga matoida Manipur Liquor Prohibition Act 1991 samdokduna madamatugi singi district Santhel Okhrul Senapati Tamenglong amasuk Susanpur district thayu sungbagi ayaba fike masigi matung dadi ekasi sanrebe si tampaki lam khakta mangayauke tampaki lam singi manung dasu andro sengmai phayeng Laiba amri tampak kundariwa tribal kul sani hian badanat ki chanabi matungina yusungba amasung jonba yahan bada Manipur tampak ta yogi isau thok tuna lairakpa sai kundra he lagle loina Manipur da yu thingba haibasi oithokla roidaba phibam amada lairakle ningthina yangsin bidaba amasung chapchaba kanglo leitabana yusungba podyan tawrok tuna lamda masigi mioi ke haksang sogan ba amati punchi talhanana bagi sahati raba tangka kambata lakre afaba juni haina ba mioi bana sinaba yadaba spirit urea kanghi dang na chingba kya yuda jansilapa ki pau su tanare dry state ni harabasu kanafam khangdaba phibam lakpa amso haksang soksilakpa kya asi yanglaga saliba tha asigi kunda fam kiba Manipur laiga ki cabinet mi famna Manipur Liquor Prohibition Act maset wena lakthuk tone yusungba amsung yonba yana daba warep laukre laiga ki matungin na yakasi lakthuk wana sahida lupa crore satruk laiga ki revenue oina lakan pangam gane Revenue kakta lakan bat natana yusung bada podyan tawba thingduna yu thakanu yadrabam yoy sengge haksel le chauna sokalibasi kharadang warbasu hantan bangam ngadi haibasine Scotland amasung Ireland singba lebak singdagi export kauduna yusung bagi mawong sing yang sinhan gani loina na saadani fugi sangda alcohol yawba yusung hantuna mapan ki state jingda thadokani an supang dogle Manipur Liquor Prohibition Act lakthokлагani haibasdi soidre makhatarakuda kari urakpa yabagi haibatudi nainaba matau tare Manipur ki nupi lop kan akan ba among diyaning da ba phong torok pasu yari loidana asoba ihu lak pasu yari yusung bada leiramba ating balak thok raba matong afafata munna naina hobadi mathau tare oza singbo utilization tawbada mongba sanglavra huyen bureau Manipur lenga ki makhada leiripa mai loisang singki manung dagi ambada mai sangsing atugi mai roi singki masingkap makoi batak pi tambi kada ba oza singki masingka sana daba sing yaw budagi lang ana utilization ay patawrang gi makada sana daba sing sana han na ba sahi kaya ge sahi gara gi mang dagi lokot piya patabak sing lokolak lagasu tabagas da mong ba changlabra abagi wang ding asi pawda hangnare utilization ay patawrang si mai sang amada matau tabak wasa masing konana laibadagi hendorak tuna lempa na lairap madamda mai sang adudagi loktok piya ba ahen bo osa sing loktok lagaw sa masing wat pa mai sang singda Thang doktor na sinapagi tabak ni harba tabak simak sahi karagi mamang dagi education loisang na lisang sit na sa tarak pa taurang ni. Marap mo sinadamit ka niki mamang di Impal East ki androgi pero kongjin high school amasung andro high school at tamli pamay roi singki masing ka makoy bo. Takbi dambi ka ba osa singi masing ka sana dre osa singi masing yam na wale hatu na mahisang sing asigi may roi sing na. Akan ba diman tawaki mahitang papawa tok na proris tawaki. Tamnari ba larik lang sinuna kongjang changsan ki makoy ba takbi dambi ka ba osa masing suna pibiu hatu na wakat ki.
Mairoi Singh Wakataki Education S. Loisang Director Natha Asiki Amada Tokiba Order Amada Korai Ahongai Primary School Amsong Bhaigavan Do Junior Art School Dagi Hindi Primary Teacher Amaga Primary Teacher Taruka Panoza Taritpo Pairoi Khongjil Art School Da Oza Maria Musung Andro Art School Da Oza Home Kudaktagi Utilized Tauragani Haduna Kaganke Aduga Oza Tarit Mak Anuba Makoiba Utilized Tauragadaba School Ani is the Pantatana Join Tautana Mairoi Singpo Takpi Tambiba Ahuna Bakidama Makoina Hana Ramba Primary School Amasung Junior Art School Dagi release Taugadabani Haike Aduga School Singa Siki Head Sing Namari Lenaba Zonal Education Officer ZEO Sing da Kangalapa Matungda Order Sibatabakta on Topagi Compliance Report Pikalana Education SC Director Nakanganke Oza Darit Popero Kongjin Art School Amsung Andro Art School da Matangchina Oza Mari Amsung Home Utilization Tauragliba Asi School Ani Esike Mahiroisina Oza Masing Wat Pakidamak Sangsi Lakiba Kongjang Sing Adugi Matungina Awat Pa Oza Karameng Kanadaba Lenga Kimake Dagi Lokalapa Taurangni Aduna Kanage School Harimaki Mahiroising Amasung Makwaki Garcian Sinatongaipa Fongtonake Adaba Kwaidagi Ganglibadi Education SK Director Natha Asiki Amada Toki Border Amada Korai Ahongai Primary School Amasung Bhaigavan Do Junior Art School Ki Hoza Darit Utilized Toki Border Adugi Asi Namit Kungamatoi Ni Kak Surakpa September Kungamatoi Lisingani Kunitoi da Utilized Tokraba Hoza Darit Asiki Manungda Amakaktamak Yawa Hindi Primary Teacher Ki Oza Amabo Pairo Khongjil Art School Dagi Amakana Mahaki Hanagi School Loriba Korai Ahongai Primary School Da Halakadabani Habaki Order Amathokre Haide Education S. Loisang Ki Maike Dagi Namit Kungamatoi Ni Kaki Manungda Utilization Ki Order Amathokpa Duga Order Adugi Mayukta Ando Order Amamok Tokto Andok Hanjin Taura Lakliba Tawangasi School Pagaran Mission Chatarakliba Langanama Tokta Bagi Tambok Oza Sing by Utilization Tobagi Tabagda Mong Basang Labra Abagi Wang Hang Narakle Tawangasi Mari Lena Pau Tawangasi Mari Lena Pau Haibada Bhaigavan Junior Art School Amasung Korai Ahongai Primary School Harbe School Aniase Matam Karaki Mamangda Punchin Naduna Korai Ahongai Ava Primary School Aina Fawa Kangna Bahura Krabane School Lani Punchin Lakbadagi School Lani Punchin Lakbadagi Oza Masingsu Yam Kalakbadagi Oza Masing Kualipa Pairo Kongjil Art School Amasong Andro Art School Utilization Taukibani Aire Adaba Utilization Taubagi Order Tokiban Namit Kungabatoi Surakpada Amagona Oza Amabo reverted to Holakliba Aside Langana School Oza Sing by Utilization Taubagi Tabakta Mong Batsakmat Natana Torak Alapam talked about Tauto Wagani Hainaragle Si Minister Enbirenbo Tagat Papong Torakle Messing Yam Selector Palam Damasigi Yellow Me Sanamhi Lightning Celebration Kitamag Akanabami and Sang Bidonagaram Funky Pamanipo like a Kister Cabinet Me Pamna Sanamai Lightning minority when India government Sakang Pitanaba recommend Tauki Babo Taubiki Babo Lightning to Sanamai Temple for Kimake Gitaram Oxapakaloidana Manipur like a Sibulusing Petit Minister SSTB President Suwariba Nongtoma Beren Batagatpa Amadinoipa Fongdoksari and Lightning to Sanamai Temple working member Secretary Mastam Sibadata Luang Taturpa Zerola Manapangtoragle. Lighting to Sanamahi Temple Board member Secretary Nataturpa Zerola Donabaka Taradunhai. Kumzalising and Ikumatwagi, India Gimiko Tibadalam Damasiki Sanamahi lighting set for missing Sada 7.8 Kak Oiduna Nectic Laura Pibum Asida Asumba Kongtang Lokalapa Asina lighting Asiba Sariba Singna. Saukanabakona but Asoba Pambai Oiragani Habitazabasu Yamna Sauna Lady Hari. Zerola Makataradun High, Toydok Hendokna Sahi as the Pang Tokiba Manipo, State Assembly me from the India Gimiko Tipadalam Damasiki Sanamai lighting Celibasing Bo. Others came on the lady basing as it tongan bot census. Code number Amapi and the India government the Kanganapa Warip Laukiba, Adukidamaka lining Tau. Sanamai Temple Port Kimaki the Kinoai Pafongdok Sabagaloin and a Tagat Pafongdoksari, and a Zerola Makatara Fongdoragle. Nakalamarom the Irabutna Furupsing Amata Ohenaba Honarame. Lamyan ba hizam irapon na Manipur ki tongan-tongan ba furup sing ba amata ohen bagaloy na manava kunay amada siyam kanada ba kanah hunarami ay na lamyan ba irapot ning sing tauram observation committee linto ki convener konthosum thoy ba na phongdokre ngasi protection and preservation committee marifu PPCM gi biyang makada litong na sindu na lamyan ba hizam irapot ki matangda furup sing gi mari amasuk Manipur ki tunglamsat ay ba wafam da kananay na bagi mifam ama sing jamay parking ki community hall da pang thokre Tauram masida saru yakiba convener makata na fongto kibada maning tamlaba irum da masida predis ki loilam lenga ki makada minai na itang ki ponsi len kiba matamaduda law misin missing ki pothok mat padana tanapa tagi nga fa ba pro thingjin badagi awa ba hoike matamaduda lamyan ba hizab irapona predis ki mehokda akan ba lanjang chatta na furup kang lup singbo manaba kunai amadal henna ba kan honaram ki ngasi julam da masi leibak asigi manung da tindu predis na sataramba asan birai nai bagi thawung ke adumak chathaba yaure
Manipur da leader furu kanglup sing khaidana ponsin aduna amata oiba manaba khunai ama oinadaba amasong sakol lambi da manglup da sangsinadaba honabagi matam oire haige hijam ira boti nyam botasin khomjilaga British ki mekta lanjang changsit ki balusing bani manaba khunai amagi damak tongan ba saglo lauke tuan naik bagi saiteng kya leader makai khunai adu tangtu laitan hingba ngamloi aige Marabasina manaba kunai uhelaba matamda Manipur sakot kani aibo wakalon datung induna ngasi ki khanan hinabagi tharomasi pang thokpani haige Tharomasida MU ki Anthropology Department ki Professor MC Arun Honglak liba Professor ki mari amsung Manipur ki tunglamsat haiba sida awangang ke maka tarakwa atopa pauda nopa amana sahi marfudrarom suraba mabok hatkre tabada jamna nuai taba tawdok ama oina masagi sahi marfudrarom surabi nopi ma imung manung ki wathok ama mari leina nam hak masage Masuno pan hatkre ana police ki makeda ki phongtorgle police ki pau matuk ina laibak thipa tawdok asi Tripura ge Dalai district ki manung chanba Saileng ta police station konba Bangamura area da thoki bani tawdok asi da seneri bami adugi mamengna Samir Sarkar sahi kuntragani thoi suraba asi ngarang imung asi ki miyu singi marakdagi lamgi wahau gamari laina ningai sangdana ke maduda lai kitabi al werbe mapok asina khamdok na bahona rubada Samir Sarkar na manak ta leiramba ogi akan boposak amana mabok ta thage bani maduna marup oraga alladuk ka haina choki amade laikana pat nangdana khodak ta siki bani tawdok asi da seneri ba Samir police na phare haire RVF fairly lanmi ama phare Bisnupur District Police Commando amasung Kudraga Mathoi Suba Assam Rifles ki apunba khutpu amana aina thingkraba lamda masigi lalhoglop am oiriba Revolutionary People's Front People's Liberation Army RPF PLA gi lanmi ama phare haire Police ki pawsin hai Bisnupur District ki manung channa moirangi mafum sinta lalhogba kara sathok sasin tawre haibage khanaba paw ama phangbadage Bisnupur District Police ki SP and Herojit ki biak makha da District Police asigi commando amasung kontraga mathoi chuba Assam Rifles ki apun bakutpo amana thasigi kungi numidang da thiba humbagi akan bathabak setage thiba humba adu da Kaksin District ki manung channa tangjeng khunjau pe lekai da ki ningthaujam tomba Elias ningthauja Elias ibungo ko bamyu asi barang college gate lekai da ki phaduna wangpong satagi aire Maduda ningthaujam tomba hari bamyu asi daloglup RPF fe alegi lan mini aida masam ada phongdok jage Makata na uhang pong sa tabada mahak na phongtorok pagi matungina mahak kumza lising ani taruk ta lalawlop asida yaw kibane Magya Army number na Military Commission MC number na 271 ni haba khang bangam ke tung da fara bam USC ain gi oiba thabak law khan na fa fara bam USC Marang Police Station da khosina kre loina na FR ke sambasu lakor kre Nagalamarom da thiba khang da lera khiva nupi masa asi bhaksang oina fangle Zeripam gi Kasimpur da leibi sahi nipal rom surabi nupi masa ama Ngarang nung tilpuk mari makairom taba matamdagi thiba khang da daira kiba do Ngarang nung bidang pung nipan makairom taba matamda asi bhaksang oina fangre Napi masa adu kamdaw na sibano abada hojik pabagi oina khang bangamdre adomoy namak kanagum bakarana namdana dapi oibagi ikai khumna ba mangalaba matungda hatok piraga hundok lambra haina laikai miam na singnare Tawthoga sigamari leidana police case amare start daukre bawasin hai Jiribam Kasimpur dagi MD Matafur Rahman ko bamyu asigi masano fiase nong tilpung mari makharum taba matam dagi thiba khangdana leirak badagi laikai miam changduna thiba da khul adugi kharasong ba mi kya sangna da bamfom amada siraga leiramba thengna kibane khodak da police ta pau pipa dagi Jiri police na haksang adu lokotun postmortem gi damak Jiribam district hospital gi mok da thamkhre haire atopa editorial gi kalam amadana sex workers ingi akhanaba thorang khara faikatse Pethivida leiriba miyope jibana khunda leita don leiriba apikba sahar dagi horaga metropolitan city fawda sex workers sing lai mafam gi wena standard khenabagi wa khaktani amadi mafam dugi civilization gi matungina control tawfagi khenaba leiba khaktani miyope jibana leiriba pakaisu thingbangam dana leiraga dabane biglabasu bigna Imphal sahar asidasu sex worker kya leire Imphal ki hotel kharada sex workers sing tamduna business tawri habasi Manipur police na barak hotel sing rate tawda phagat pakyana khudam aduma koye sex workers sing masing jamna sahara sida saktaba matamsu asauba harau kumbai maya haibadi Christmas jauksang abadi ningol chakopa maya de hele masina dagli badi sex workers sing asi amna sel thongi phibam padabadagi oirakpana ayampani haibani wafam simak sahara sida saktari ba sex workers sing matamda thijiliba mioi kya gi report su atumak pannare Hausik leba kasil thok liba mihan mipun kiana nauna mawa mapurai ba kaina duna dukrabi wehurabi kiana masa sing like su tamna ba sen achana ba samas ki harau kumai amadi sanabi kya yauna ba hona bada subjin na bada imu manung puna ba hona bada arai ba amadi asam balambi thira bada sex worker masing hangala ki gane
lamdam asida sex worker masing yamlakpa haibasida tholakadaba problem singi manungda miyoibana kinaraba es laina leiba missing engalakpane hanasu sex worker singdagi laina asi sandorokpa missing jami amadi laina asi sandoroknabagi asoba maram amasuni haibasi khangbana es laina sandorokpa thingnanaba honabada haktinabada sectionanaba awareness kya manipur sarkar ki health department gi bakata leiba Manipur S Control Society Max amadi civil society organization kya na yamlaba sanpham thada duna amadi matam changna honare adaba ngasi fawdi tamthiraba laina makala si thingba ngamdana leire sex workers singa sina sakta hanaba standard leipa mafam amadi makoina akdin nagadaba miyoisingda ikai khunan loina binaba thawang amata paikatre society asigi honglakipa jawulda adumak yawraklagadaba prithibigi mafam singda su adumak leinariba lainaragadaba makhoi damak society asina karigumba kharati pinabiba sinbiba chumlagani sex worker ki sinpamda ki lapthorpa yapan ravi singh makhoi ki sandok lambi ama sinbiba ga loinana makhoi ki sada nokta da lambi asde satkidanaba thawrang kya su packet biba chungani sex worker sing chu miyoibani society asida hinglibani abasi kanbiduna makhoi ki damak dasu akanaba thawrang packet biba chungani sarkarna su miyoibagi minungsi yenglaga hiramasda pungning jangse aroibada content sing asigi markuiba pau khara asiba pau damjariba Manipur Local News YouTube channel asidagi yangberiba punamak padhagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawiga nupnamak po amakhanna thagasari